Manipur hauzik thokliba irang asigi matangda Editors Guild of India EGI na nakal namagi wa taduna aranbada yumfam oiba fact finding report ama puthorapigi mayokta lanai miyoi amana FIR thangalakre. Manipur irangi matangda EGI na puthokliba fact finding mission gi report asi sub judice oibata natana anti-state oiba Irang henna sagat number report ni haina Chief Minister Direna yaning da bafondokre. Amusung konthawjam kendra gi hanagi MLA oirambata natana NPP Manipur gi General Secretary oiramba konthawjam sarat na laikidabada NPP Manipur na awama fondokre.